ꯇꯣꯝꯊꯤꯟꯒ ꯂꯩꯁꯤꯒ ꯅꯨꯡꯇꯤꯒꯤ ꯅꯨꯃꯤꯗꯥꯡ ꯇꯦꯛꯁ ꯈꯔ ꯊꯥꯅꯩ. ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯔꯤꯗꯤ ꯊꯥꯅꯗꯦ. ꯀꯩꯗꯧꯔꯤ ꯆꯥꯛ ꯆꯥꯔꯕ ꯈꯣꯠꯂꯕ ꯅꯠꯇꯅ. ꯂꯩꯁꯤ ꯍꯣꯏꯒꯤ 11ꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯅꯨꯃꯤꯠꯅꯤ. ꯁꯌꯥꯅ, ꯂꯩꯁꯤ ꯍꯣꯔꯦꯟ ꯀꯣꯏ ꯆꯠꯇꯣꯏꯅꯤꯀꯣ, ꯊꯣꯏꯁꯅꯥꯁꯨ ꯌꯥꯔꯕꯅꯤ, ꯅꯪꯗ ꯉꯥꯏꯔꯦ. ꯂꯩꯁꯤꯅ, ꯀꯥꯏꯗꯅꯣ, ꯀꯅꯥꯅꯣ? ꯑꯩꯈꯣꯏ ꯁꯥꯏꯒ ꯊꯣꯏꯁꯅꯥꯒꯤ ꯁꯥꯏꯒ ꯅꯨꯄꯥ ꯑꯃꯒ. ꯍꯣꯏ. ꯑꯦꯛꯖꯥꯝ ꯂꯣꯏꯗꯨꯅ ꯊꯣꯛꯂꯛꯑꯦ. ꯅꯨꯄꯥ ꯑꯍꯨꯝꯗꯨꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯁꯌꯥꯅ, ꯂꯩꯁꯤ ꯅꯪ ꯃꯥꯒ ꯇꯣꯡꯂꯛꯑꯣ. ꯂꯩꯁꯤ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯉꯛꯏ. ꯃꯥꯂꯦꯝꯅ, ꯀꯩꯗꯧꯔꯒꯦ ꯂꯩꯁꯤ? ꯃꯥꯂꯦꯝ ꯊꯣꯏꯁꯅꯥꯒꯤ ꯁꯥꯏꯅꯤ. ꯂꯩꯁꯤꯅ, ꯉꯝꯃꯣꯏꯀꯣ, ꯅꯣꯏ ꯆꯠꯂꯣ, ꯑꯩ ꯂꯩꯍꯧꯔꯒꯦ. ꯊꯣꯏꯁꯅꯥꯅ, ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯑꯃꯔꯖꯤꯠꯅ, ꯅꯣꯏ ꯍꯅꯨꯕꯗꯨꯅ ꯁꯥꯎꯅꯤ ꯍꯥꯏꯔꯣ? ꯂꯩꯁꯤ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯗꯨꯅ ꯁꯌꯥꯗ ꯍꯥꯏꯔꯛꯏ. ꯑꯁꯤꯅ ꯀꯃꯥꯏꯅ ꯈꯪꯉꯤꯕ? ꯁꯌꯥꯅ, ꯑꯩꯅ ꯍꯥꯏꯕꯒꯤꯅꯦ. ꯊꯣꯏꯁꯅꯥꯅ, ꯑꯃꯔꯖꯤꯠ ꯅꯪꯁꯨꯅꯦ ꯀꯥꯔꯟꯗꯤ ꯐꯖꯅ ꯇꯥꯏꯍꯦ. ꯂꯩꯁꯤꯅ, ꯅꯣꯏ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛ ꯌꯥꯝ ꯇꯧꯏ. ꯁꯌꯥꯅ, ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯗꯤ ꯌꯥꯗꯥꯏꯅꯦ ꯅꯪꯕꯣ. ꯂꯩꯁꯤ ꯁꯥꯎꯒꯠꯂꯛꯏ. ꯑꯩꯗꯤ ꯆꯨꯝꯅ ꯆꯠꯇꯧ ꯃꯥꯟꯕ. ꯍꯥꯏꯅꯔꯤꯉꯩ ꯒꯥꯔꯤ 3 ꯊꯧꯖꯤꯜꯂꯛꯇꯨꯅ ꯈꯥꯝꯃꯤ. ꯒꯥꯔꯤꯒꯤ ꯊꯣꯡ ꯑꯃꯈꯛ ꯍꯥꯡꯗꯨꯅ ꯅꯨꯄꯥ ꯑꯃ ꯀꯨꯝꯊꯔꯛꯏ. ꯀꯨꯝꯊꯔꯛꯏꯕꯗꯨ ꯇꯣꯝꯊꯤꯟꯅꯤ ꯍꯥꯏꯕ ꯅꯨꯄꯥ ꯑꯍꯨꯝꯗꯨꯗꯤ ꯈꯪꯗꯦ. ꯇꯣꯝꯊꯤꯟ ꯂꯩꯁꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯑꯕꯦꯝ, ꯀꯩꯗꯧꯔꯦ? ꯂꯩꯁꯤ ꯀꯩꯝ ꯈꯟꯗꯒꯩ ꯍꯥꯏꯔꯛꯏ. ꯀꯣꯏ ꯆꯠꯂꯨꯁꯦ, ꯑꯩꯅ ꯑꯥꯗꯒꯤ ꯅꯨꯄꯥꯁꯤꯒ ꯇꯣꯡꯉꯣꯛꯑꯦ. ꯑꯗꯨꯗ ꯑꯩꯅ ꯌꯥꯗꯕꯒꯤ. ꯇꯣꯝꯊꯤꯟꯅ ꯇꯞꯅ ꯍꯥꯏꯔꯛꯏ. ꯀꯅꯥꯅ ꯍꯥꯏꯅꯣ? ꯃꯣꯏ 5ꯗꯤ ꯇꯨꯃꯤꯟ ꯂꯩ. ꯁꯌꯥꯒ ꯊꯣꯏꯁꯅꯥꯒꯗꯤ ꯃꯤꯍꯨꯟ ꯑꯃ ꯇꯧꯔꯕꯅꯤ. ꯂꯩꯁꯤꯅ, ꯁꯌꯥꯅ. ꯇꯣꯝꯊꯤꯟ ꯁꯌꯥꯗ ꯁꯥꯎꯅ ꯍꯥꯏꯔꯛꯏ. ꯁꯌꯥ, ꯑꯩꯒꯤꯗ ꯃꯇꯦꯡ ꯄꯥꯡꯍꯟꯕꯅꯤ. ꯃꯤꯒꯤꯗ ꯇꯧꯔꯝꯃꯗꯤ ꯑꯩ ꯐꯠꯇꯦ ꯍꯥꯏꯅꯣ. ꯂꯩꯁꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, ꯅꯪ ꯒꯥꯔꯤꯗꯤ? ꯂꯩꯁꯤꯅ, ꯃꯣꯏꯗ ꯄꯨꯍꯟꯈ꯭ꯔꯒꯦ ꯇꯧꯅꯦ. ꯊꯣꯏꯁꯅꯥꯗ ꯊꯤꯜꯍꯟꯒꯦ. ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯊꯤꯟꯕꯤꯔꯒꯦ. ꯇꯜꯂꯦ, ꯊꯣꯏꯁꯅꯥꯅ ꯑꯗꯨꯝ ꯊꯤꯜꯍꯟꯒꯦ ꯍꯥꯏꯕ. ꯑꯩ ꯁꯥꯎꯍꯜꯂꯛꯀꯅꯣ ꯑꯕꯦꯝ. ꯍꯣꯏ. ꯇꯣꯝꯊꯤꯟ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯁꯤꯗ ꯍꯥꯏꯔꯛꯏ. ꯀꯥꯈꯠꯂꯣ. ꯂꯩꯁꯤꯁꯨ ꯇꯞꯅ ꯀꯥꯈꯠꯀꯦ ꯇꯧꯏ. ꯇꯣꯝꯊꯤꯟꯅ ꯁꯠ ꯍꯥꯏꯔꯛꯏ. ꯏꯕꯥꯅꯤ ꯀꯣꯏ ꯆꯠꯂꯨꯁꯦ. ꯂꯩꯁꯤ ꯒꯥꯔꯤꯗ ꯀꯥꯈꯠꯀꯦ ꯇꯧꯔꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ. ꯇꯣꯝꯊꯤꯟꯗ ꯌꯦꯡꯉꯛꯏ. ꯇꯣꯝꯊꯤꯟꯅ, ꯀꯩꯗꯧꯔꯦ ꯑꯃꯨꯛ? ꯑꯩ ꯆꯠ ꯉꯝꯃꯣꯏꯀꯣ. ꯑꯉꯥꯡ ꯆꯩ ꯆꯥꯅꯤ, ꯀꯥꯈꯠꯂꯣ. ꯂꯩꯁꯤ ꯀꯦꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ. ꯇꯜꯂꯦ ꯍꯥꯏꯕ. ꯇꯣꯝꯊꯤꯟꯅ ꯆꯩꯊꯠꯂꯛꯏ. ꯍꯩ, ꯅꯪꯒꯤꯁꯦ ꯑꯩ ꯁꯥꯎꯔꯛꯄ ꯉꯥꯏꯔꯤꯔꯣ? ꯍꯧꯖꯤꯛ ꯑꯩꯅ ꯄꯝꯃꯒ ꯊꯥꯡꯒꯠꯂꯣ ꯍꯥꯏꯔꯣ? ꯃꯌꯥꯝꯗꯨ ꯇꯣꯝꯊꯤꯟꯗ ꯂꯣꯏꯅ ꯌꯦꯡꯉꯛꯏ. ꯂꯩꯁꯤꯁꯨ ꯃꯥꯟꯅꯕ ꯇꯟꯗꯅ ꯀꯥꯈꯠꯈ꯭ꯔꯦ. ꯇꯣꯝꯊꯤꯟ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯃꯣꯏ 5ꯗ ꯍꯥꯏꯔꯛꯏ. ꯁꯣꯏꯅꯥꯎꯁꯥ, ꯂꯩꯍꯧꯔꯣꯅꯦ. ꯃꯇꯨꯡ ꯇꯧꯔꯝꯃꯗꯤ ꯆꯩ. ꯇꯣꯝꯊꯤꯟ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯊꯧꯕ ꯍꯧꯏ. ꯂꯩꯁꯤꯅ, ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯐꯥꯒꯤ ꯇꯧꯕꯅꯦ, ꯌꯨꯝ ꯊꯤꯟꯕꯤꯔꯒꯦ. ꯁꯥꯎꯔꯤꯔꯣ? ꯀꯨꯏꯗꯕꯤꯗ ꯉꯥꯏꯍꯥꯛꯇꯪ ꯆꯠ. ꯇꯣꯝꯊꯤꯟꯅ ꯃꯔꯛ ꯊꯠꯅ ꯍꯥꯏꯔꯛꯏ. ꯗ꯭ꯔꯦꯁꯇꯨꯒ ꯃꯄꯥꯝꯆꯥ ꯃꯥꯜꯂꯅꯤ. ꯂꯩꯁꯤ ꯃꯈꯣꯟ ꯊꯣꯛꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯑꯗꯨꯗꯤ ꯈꯪꯖꯕ ꯅꯠꯇ꯭ꯔꯣ? ꯅꯅꯥꯗ ꯇꯠꯆꯅꯤ, ꯑꯉꯥꯡꯅ ꯌꯥꯝ ꯍꯩꯄꯥ ꯁꯥꯅꯨ. ꯑꯩꯅ ꯍꯥꯏꯕꯁꯨ ꯅꯠꯇꯅ. ꯑꯃꯨꯛꯁꯨ ꯅꯣꯛꯏ. ꯇꯣꯝꯊꯤꯟꯗꯤ ꯂꯩꯁꯤꯒꯤ ꯃꯥꯒꯤ ꯉꯁꯤꯒꯤ ꯃꯇꯧꯁꯤ ꯎꯕꯗ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯈ꯭ꯔꯦ. ꯒꯥꯔꯤ ꯊꯧꯔꯤꯒ ꯀꯥꯎꯕ ꯃꯈꯩ ꯂꯩꯁꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ. ꯂꯩꯁꯤ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ. ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ? ꯒꯥꯔꯤꯗꯨ ꯐꯖꯅ ꯊꯧꯋꯣ, ꯁꯤꯕ ꯉꯝꯈꯤꯔꯣꯏꯀꯣ. ꯍꯣꯏꯗ. ꯂꯩꯁꯤ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯗꯣꯔꯦ. ꯂꯩꯁꯤꯅ, ꯈꯥꯝꯃꯣ ꯁꯤꯗ. ꯀꯩꯒꯤꯅꯣ ꯑꯕꯦ? ꯁꯤꯗꯒꯤ ꯆꯪꯉꯒꯦ. ꯉꯥꯏꯈꯣ, ꯈꯤꯇꯪ ꯊꯧꯖꯤꯟꯈꯤꯒꯦ. ꯌꯥꯔꯅꯤ ꯍꯥꯏꯕ. ꯇꯣꯝꯊꯤꯟ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ. ꯂꯩꯁꯤꯗ ꯃꯨꯟꯅ ꯌꯦꯡꯉꯛꯏ. ꯂꯩꯁꯤꯅ, ꯀꯩꯗꯧꯔꯒꯦ? ꯉꯁꯥꯏꯗꯒꯤ ꯌꯦꯡꯅꯤꯡꯕ, ꯐꯪꯗꯕ, ꯑꯗꯨꯒꯤ ꯌꯦꯡꯉꯤꯕ. ꯑꯣꯍꯣ, ꯋꯥꯊꯤꯗꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡꯗꯨ ꯍꯥꯡꯗꯨꯅ ꯀꯨꯝꯊꯈꯤ. ꯇꯣꯝꯊꯤꯟꯅ, ꯉꯥꯏꯈꯣꯅꯦ. ꯇꯜꯂꯤ, ꯆꯠꯂꯦ ꯑꯩ.
ꯇꯣꯝꯊꯤꯟ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯂꯩꯁꯤꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯂꯩꯁꯤ ꯏꯃꯨꯡ ꯌꯧꯔꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯄꯤ꯫ ꯇꯣꯝꯊꯤꯟꯒꯤ ꯀꯣꯜ ꯂꯥꯛꯏ꯫ ꯂꯩꯁꯤ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ? ꯀꯩꯗꯧꯔꯤꯅꯣ ꯅꯪꯕꯣ? ꯍꯤꯞꯄꯝꯕꯅꯦ, ꯇꯥꯃꯣꯆꯥꯗꯤ? ꯅꯨꯡꯁꯤꯕꯅ ꯏꯇꯨꯁꯦ꯫ ꯇꯣꯝꯊꯤꯟ ꯌꯥꯝ ꯉꯛꯅ ꯍꯥꯏꯔꯛꯏ꯫ ꯍꯦꯜꯂꯦꯗꯀꯣ ꯑꯩ꯫ ꯀꯩꯒꯤ? ꯄꯦꯟꯕꯒꯤ꯫ ꯑꯣꯍꯣ, ꯆꯥꯛꯇꯤ ꯆꯥꯔꯕꯣ? ꯆꯥꯔꯦ꯫ ꯑꯗꯣ ꯇꯨꯝꯃꯒꯦ, ꯌꯥꯝ ꯇꯨꯝꯅꯤꯡꯉꯦ꯫ ꯍꯣꯏ, ꯊꯝꯃꯣ ꯊꯝꯃꯣ꯫ ꯂꯩꯁꯤꯒ ꯇꯣꯝꯊꯤꯟꯒ ꯄꯥꯎꯗꯤ ꯑꯗꯨꯝ ꯐꯥꯎꯅꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯔꯤꯗꯤ ꯁꯥꯟꯅꯗꯦ꯫ ꯃꯇꯝꯗꯤ ꯈꯥꯝꯕ ꯌꯥꯗꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯈꯪꯍꯧꯗꯦ꯫ 12 ꯑꯦꯛꯖꯥꯝ ꯊꯥꯔꯝꯗꯥꯏꯅꯤ꯫ ꯇꯣꯝꯊꯤꯟ ꯂꯩꯁꯤꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯂꯩꯁꯤꯅ ꯍꯜꯂꯣ? ꯇꯣꯝꯊꯤꯟꯅ ꯀꯩꯗꯧꯔꯤꯒꯦ ꯅꯪꯕꯣ? ꯆꯥꯛ ꯇꯣꯛꯄꯒꯤ ꯐꯝꯃꯤ꯫ ꯑꯕꯦꯝ, ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯀꯩꯗꯧꯉꯩ ꯂꯥꯛꯀꯅꯤ? ꯑꯩꯗꯤ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯏꯇꯩꯃꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯇꯥꯅꯤꯡꯗꯦꯀꯣ, ꯑꯩ ꯆꯥꯛ ꯊꯣꯡꯕꯒ ꯍꯩꯇꯦ꯫ ꯅꯣꯏ ꯅꯇꯩꯃꯗꯤ ꯀꯩꯒꯤ ꯌꯦꯡꯉꯝꯗ꯭ꯔꯤꯕ? ꯑꯩ ꯇꯝꯕꯤꯒꯦ꯫ ꯏꯇꯩꯃꯁꯦ ꯇꯥꯃꯣꯒꯤꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯏꯃꯨꯡꯒꯤ ꯊꯕꯛꯄꯨ ꯇꯧꯒꯗ꯭ꯔꯥ ꯌꯥꯝ ꯋꯥꯖꯔꯦ꯫ ꯌꯥꯏꯃꯗꯤ ꯀꯩꯗꯧ ꯂꯩꯒꯦ? ꯌꯨꯝꯗ ꯂꯩꯇ꯭ꯔꯣ? ꯂꯩ, ꯇꯣꯉꯥꯟ ꯆꯥꯔꯦꯅ ꯃꯥꯒꯤ ꯀꯨꯁꯤꯅꯤ ꯇꯧꯔꯤꯁꯦ꯫ ꯙꯨꯛꯀ ꯅꯣꯡꯇ ꯊꯥꯗꯦ꯫ ꯂꯩꯁꯤ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯖꯗꯦ, ꯃꯆꯤꯟꯗꯗꯤ ꯍꯥꯏꯔꯛꯏ꯫ ꯐꯩ ꯀꯩꯅꯣ, ꯃꯁꯥ ꯀꯣꯝꯅꯕꯅꯦ, ꯑꯗꯨꯅ ꯐꯠꯇ꯭ꯔꯣ? ꯐꯅꯤ, ꯅꯪ ꯅꯆꯤꯟꯗꯣ ꯊꯨꯒꯥꯏꯅꯤꯀꯣ, ꯍꯩꯄꯥ ꯌꯥꯝ ꯁꯤꯡꯕꯒꯤ꯫ ꯍꯣꯏꯅꯦ, ꯊꯨꯒꯥꯏꯕꯤꯔꯣ꯫ ꯏꯅꯝꯃ ꯂꯥꯛꯑꯦ, ꯑꯩ ꯊꯝꯃꯦ꯫ ꯋꯥ ꯍꯥꯏꯕꯒ ꯅꯪꯗꯦ, ꯐꯣꯟꯗꯨ ꯊꯝꯈꯤ꯫ ꯑꯦꯛꯖꯥꯝ ꯍꯧꯕ ꯅꯨꯃꯤꯠꯀꯤ ꯅꯨꯡꯗꯥꯡꯅꯤ꯫ ꯇꯣꯝꯊꯤꯟ ꯇꯦꯛꯁ ꯊꯥꯔꯛꯏ꯫ ꯑꯕꯦꯝ, ꯑꯦꯛꯖꯥꯝ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯪꯕꯣ? ꯅꯨꯡꯉꯥꯏꯌꯦ꯫ ꯑꯗꯣ ꯑꯦꯛꯖꯥꯝ ꯃꯅꯨꯡꯗꯗꯤ ꯏꯕꯥꯅꯤ ꯄꯥꯎ ꯐꯥꯎꯅꯔꯣꯏꯖꯦ꯫ ꯇꯣꯝꯊꯤꯟ ꯇꯦꯛꯁ ꯍꯟꯗ꯭ꯔꯦ, ꯁꯥꯎꯅꯤꯡꯕꯅ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯌꯥ, ꯍꯅꯨꯕꯁꯦ ꯁꯥꯎꯈ꯭ꯔ ꯃꯥꯜꯂꯦ꯫ ꯁꯤꯅꯁꯨ ꯐꯔꯦꯗ꯫ ꯐꯣꯟꯗꯨ ꯍꯦꯛ ꯊꯝꯕꯒ ꯇꯦꯛꯁ ꯑꯃ ꯂꯥꯛꯏ꯫ ꯇꯣꯝꯊꯤꯟꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯐꯔꯦ, ꯅꯪꯅꯕꯨ ꯑꯗꯨ ꯈꯜꯂꯗꯤ ꯇꯦꯛꯁ ꯊꯥꯔꯛꯑꯣꯏꯒꯦ꯫ ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯅꯨꯃꯤꯠꯇ ꯅꯁꯥꯅ ꯈꯪꯅ ꯇꯧꯔꯣ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗꯅ ꯇꯦꯛꯁ ꯊꯥꯔꯛꯑꯅꯨ ꯍꯥꯏꯔꯒ ꯑꯇꯩꯒ ꯑꯃꯨꯛ ꯊꯥꯅꯔꯝꯅꯤꯀꯣ꯫ ꯄꯥꯖꯔꯣ, ꯏꯁꯤꯕꯤ ꯑꯕꯦꯝ꯫ ꯒꯨꯗ ꯅꯥꯏꯠ꯫ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒ ꯍꯥꯏꯗ ꯋꯥ ꯌꯥꯝ ꯂꯩꯀꯣ ꯏꯁꯤꯕꯤ꯫ ꯇꯣꯝꯊꯤꯟ ꯃꯊꯟꯇ ꯁꯣꯜꯂꯤ꯫ ꯄꯥꯎ ꯄꯥꯎꯅ, ꯑꯦꯛꯖꯥꯝꯁꯤꯗ ꯂꯣꯏꯈꯤꯁꯅꯨ꯫ ꯂꯩꯁꯤꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯃꯦꯁꯦꯖ ꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯩꯁꯤ ꯃꯊꯟꯇ ꯈꯟꯖꯍꯧꯏ꯫ ꯗꯥ, ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯑꯗꯨꯕꯨ ꯗꯥꯒꯤ ꯃꯐꯝꯗ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯑꯩꯅ ꯈꯜꯂꯤꯕ ꯄꯥꯟꯗꯝꯁꯦ ꯌꯧꯕ ꯐꯪꯉꯣꯏ꯫ ꯑꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯂꯣꯠꯄꯅꯦ꯫ ꯑꯁ, ꯌꯥꯔꯔꯣꯏꯗ꯫ ꯑꯩ ꯑꯦꯛꯖꯥꯝꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧ ꯂꯩꯔꯗꯤ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯌꯦꯡꯒꯦ꯫ ꯍꯌꯦꯡ ꯑꯦꯛꯖꯥꯝ ꯂꯣꯏꯗꯣꯏꯅꯤ ꯍꯥꯏꯕꯗꯨꯗ ꯁꯌꯥꯒ ꯊꯣꯏꯁꯅꯥꯒ ꯂꯥꯛꯏ꯫ ꯑꯗꯨꯒ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯔꯤ꯫ ꯊꯣꯏꯁꯅꯥꯅ, ꯅꯨꯄꯤ, ꯅꯪ ꯗꯥ ꯇꯣꯝꯊꯤꯟꯁꯦ ꯅꯨꯡꯁꯤꯕ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯕꯣ? ꯁꯌꯥꯅ, ꯅꯨꯄꯤ, ꯅꯪꯁꯦ ꯍꯥꯟꯅꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯥꯜꯂꯦ꯫ ꯂꯩꯁꯤꯅ, ꯀꯥꯏꯗꯩꯅꯣ, ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯏꯅꯦ꯫ ꯑꯩꯁꯨ ꯈꯪꯉꯦ ꯃꯥꯅ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯁꯌꯥꯅ, ꯀꯩꯗꯧꯔꯕ, ꯍꯟꯅꯨꯏ ꯍꯥꯏꯗꯣꯏꯔꯣ? ꯂꯩꯁꯤꯅ, ꯅꯠꯇꯤꯌꯦ, ꯑꯩ ꯊꯕꯛ ꯇꯧꯈꯤꯒꯦ꯫ ꯇꯣꯝꯊꯤꯟꯅ ꯁꯣꯝꯗ ꯃꯊꯟꯇ ꯁꯣꯜꯂꯤ꯫ ꯈꯪꯅꯤꯅ, ꯍꯪꯆꯤꯠꯅꯤ, ꯅꯣꯛꯍꯧꯔꯣ꯫ ꯋꯥꯍꯟꯕ, ꯅꯨꯡꯁꯤꯗꯕ ꯁꯥꯕ꯫ ꯁꯌꯥꯅ, ꯆꯠꯂꯒꯦꯀꯣ꯫ ꯂꯩꯁꯤꯅ, ꯊꯤꯟꯕꯤꯒꯦ꯫ ꯊꯣꯏꯁꯅꯥꯅ, ꯊꯤꯟꯗ꯭ꯔꯁꯨ ꯌꯥꯔꯦ, ꯌꯨꯝ ꯇꯥꯟꯅꯁꯨ ꯊꯤꯜꯂꯣꯏꯗꯕꯗꯨꯗ ꯂꯩꯕꯤꯍꯧꯔꯣ꯫ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯕꯤꯅꯤꯅ ꯄꯥꯍꯧꯔꯣ꯫ ꯂꯩꯁꯤꯅ, ꯇꯟꯕ ꯑꯃ ꯌꯥꯎꯏꯍꯦ ꯅꯣꯏ ꯋꯥꯔꯤꯁꯦ꯫ ꯑꯗꯨꯗꯤ ꯂꯩꯍꯧꯔꯒꯦꯀꯣ꯫ ꯁꯌꯥꯅ, ꯍꯣꯏ ꯍꯣꯏ꯫ ꯂꯩꯁꯤꯅ, ꯀꯥꯟꯗꯦ, ꯐꯣꯟ ꯗꯨꯝ ꯇꯧꯒꯦ, ꯈꯣꯟꯖꯦꯜ ꯇꯥꯗ ꯀꯨꯏꯔꯦ꯫ ꯑꯌꯥ, ꯄꯥꯏꯗꯤꯌꯦ, ꯑꯃꯨꯛꯀ ꯇꯧꯒꯦ꯫ ꯇꯣꯝꯊꯤꯟꯅ, ꯑꯕꯦꯝ, ꯀꯩ ꯂꯩꯔꯒꯦ? ꯃꯔꯝ ꯂꯩꯇ꯭ꯔꯗꯤ ꯐꯣꯟ ꯇꯧꯔꯛꯄꯒ ꯌꯥꯗꯕ꯭ꯔꯣ? ꯐꯔꯦ, ꯑꯩ ꯊꯝꯃꯦ꯫ ꯈꯣꯟꯖꯦꯜꯗꯤ ꯇꯥꯍꯧꯔꯦꯗꯅ? ꯍꯩꯃꯥ, ꯑꯋꯣꯏꯕꯩꯒ ꯊꯝꯈꯤꯌꯦ꯫ ꯑꯩꯕꯨ ꯇꯧꯁꯤꯔꯣ?
ꯇꯧꯔꯔꯣꯏꯗ ꯍꯌꯦꯡꯗꯪ ꯈꯥꯡꯕꯕꯨ ꯑꯁꯨꯛ ꯌꯥꯝ ꯀꯨꯏꯕꯗꯤ ꯈꯥꯡꯉꯛꯑꯒ ꯑꯦꯛꯖꯥꯝ ꯂꯣꯏꯔꯦ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯂꯒ ꯇꯣꯝꯊꯤꯟꯗ ꯐꯣꯟ ꯇꯧꯏ ꯔꯤꯡ 2-3 ꯆꯠꯄꯒ ꯁꯠ ꯄꯥꯏꯔꯛꯏ ꯏꯁꯤꯕꯦ ꯑꯩꯗꯤ ꯇꯧꯔꯣꯏꯗ꯭ꯔꯥ ꯈꯜꯂꯨꯔꯦ ꯀꯌꯥꯗꯤ ꯋꯥꯏꯔꯦ ꯉꯥꯏꯕꯗ ꯈꯪꯕꯨ ꯈꯪꯉꯤꯅꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯉꯥꯏꯕꯗ ꯀꯌꯥꯝ ꯋꯥꯏ ꯅꯪ ꯈꯪꯕ꯭ꯔꯥ ꯑꯩꯗꯤ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯅꯪꯅ ꯑꯩ ꯊꯥꯗꯣꯛꯑꯝꯃꯒ ꯆꯠꯈ꯭ꯔꯗꯤ ꯑꯩ ꯕꯣꯔꯥ ꯄꯥꯏꯕ ꯁꯣꯏꯔꯣꯏ ꯑꯩꯁꯨ ꯗꯥꯕꯨ ꯅꯨꯡꯁꯤꯌꯦ ꯈꯪꯉꯦ ꯅꯪꯅ ꯅꯨꯡꯁꯤꯗꯕ ꯁꯥꯕꯅꯤ ꯍꯥꯏꯕ ꯑꯗꯣ ꯗꯥ ꯀꯧꯒꯅꯨ ꯇꯥꯃꯣꯆꯥ ꯀꯧꯋꯣ ꯉꯁꯤꯗꯤ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯗꯣꯏꯅꯤꯀꯣ ꯑꯗꯣ ꯑꯝꯇ ꯀꯧꯔꯣ ꯇꯥꯃꯣꯆꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ꯭ꯔꯥ ꯌꯦꯡꯒꯦ ꯇꯥꯃꯣꯆꯥ ꯊꯃꯣꯏꯒ ꯂꯣꯏ ꯀꯥꯏꯔꯦ ꯑꯗꯣ ꯆꯥꯛ ꯆꯥꯔꯨꯈꯤꯒे ꯂꯣꯏꯔꯒ ꯇꯧꯔꯛꯀꯦ ꯍꯣꯏ ꯇꯥꯃꯣꯆꯥ ꯑꯣꯏꯅ ꯇꯧꯔꯛꯑꯣꯀꯣ ꯑꯗꯨꯗꯤ ꯍꯌꯦꯡ ꯀꯣꯏ ꯆꯠꯇꯣꯏꯅꯤꯀꯣ ꯌꯥꯗ ꯌꯥꯔꯣꯏ ꯊꯝꯃꯦꯀꯣ ꯂꯩꯁꯤꯗꯤ ꯁꯣꯝꯗ ꯅꯍꯥꯟꯒꯩ ꯇꯨꯝꯗꯕꯒ ꯀꯩꯒ ꯇꯨꯝꯊꯈ꯭ꯔꯦ ꯇꯣꯝꯊꯤꯟꯗꯤ ꯁꯣꯝꯗ ꯃꯨꯠ ꯅꯨꯡꯉꯥꯏꯅ ꯐꯣꯟ ꯇꯧꯔꯤ ꯑꯗꯨꯕꯨ ꯄꯥꯏꯔꯛꯇ꯭ꯔꯦ ꯑꯃꯨꯛꯁꯨ ꯇꯧꯕꯗ ꯄꯥꯏꯔꯛꯇ꯭ꯔꯦ ꯇꯣꯝꯊꯤꯟꯅ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯐꯣꯟꯒ ꯄꯥꯏꯗꯤꯌꯦ ꯐꯔꯦ ꯇꯧꯔꯔꯣꯏ ꯅꯣꯡꯉꯥꯜꯂꯦ ꯂꯩꯁꯤ ꯍꯧꯒꯠꯂꯒ ꯐꯣꯟ ꯌꯦꯡꯕꯗ ꯃꯤꯁ ꯀꯣꯜ 4 ꯂꯩꯔꯝꯃꯤ ꯑꯗꯨꯗꯒꯤ ꯇꯣꯝꯊꯤꯟꯗ ꯐꯣꯟ ꯇꯧꯔꯦ ꯇꯣꯝꯊꯤꯟꯅ ꯍꯜꯂꯣ ꯏꯁꯤꯕꯦ ꯅꯪ ꯉꯔꯥꯡ ꯐꯣꯟ ꯄꯥꯏꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯑꯩ ꯇꯨꯝꯊ ꯂꯩꯔꯝꯃꯦ ꯑꯣ ꯑꯩ ꯍꯣꯔꯦꯟ ꯄꯨꯡ 4:30ꯗ ꯂꯥꯛꯀꯅꯤ ꯅꯪ ꯊꯣꯔꯛꯎꯀꯣ ꯊꯦꯡꯃꯟꯗ꯭ꯔꯣ ꯑꯗꯨꯗꯤ ꯑꯗꯨꯅ ꯐꯗꯣꯏꯅꯦ ꯅꯨꯡꯁꯥꯗ ꯆꯠꯁꯦ ꯍꯥꯏꯔꯣ ꯌꯥꯝ ꯂꯥꯞꯅꯗꯤ ꯆꯠꯀꯨꯝꯖꯦ ꯑꯗꯣ ꯑꯩ ꯊꯕꯛ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯅꯪꯁꯨ ꯀꯩꯀꯩꯅꯣ ꯇꯧꯁꯤꯜꯂꯣꯀꯣ ꯊꯝꯃꯒꯦ ꯍꯣꯏ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯅꯤ ꯅꯣꯡꯁꯨ ꯇꯥꯏ ꯇꯣꯝꯊꯤꯟ ꯂꯩꯁꯤꯗ ꯐꯣꯟ ꯇꯧꯔꯛꯏ ꯂꯩꯁꯤꯅ ꯍꯜꯂꯣ ꯂꯥꯛꯑꯕꯣ ꯅꯣꯏ ꯌꯨꯝ ꯃꯅꯥꯛꯇ ꯂꯩꯔꯦ ꯁꯠꯊꯣꯔꯛꯑꯣꯀꯣ ꯍꯣꯏ ꯊꯝꯃꯦ ꯂꯩꯁꯤ ꯌꯥꯝ ꯏꯪꯅ ꯆꯝꯇꯛ ꯀꯦꯔꯒ ꯊꯣꯔꯛꯏ ꯑꯗꯨ ꯎꯕꯗ ꯇꯣꯝꯊꯤꯟꯗꯤ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗ꯭ꯔꯦ ꯂꯩꯁꯤꯅ ꯇꯥꯃꯣꯆꯥ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯂꯥꯞꯅ ꯆꯠꯂꯣꯏꯗ ꯀꯥꯈꯠꯂꯣ ꯆꯠꯂꯁꯦ ꯂꯩꯁꯤꯁꯨ ꯀꯥꯈꯠꯈ꯭ꯔꯦ ꯇꯣꯝꯊꯤꯟꯅ ꯑꯕꯦꯝ ꯀꯩ ꯍꯥꯏꯒꯦ ꯑꯩ ꯅꯨꯡꯁꯤꯔꯕꯣ ꯍꯧꯖꯤꯛꯇꯤ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯟꯊꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯥꯟꯅꯗꯩꯕꯨꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯌꯦ ꯑꯩꯅ ꯅꯨꯡꯁꯤꯗꯕ ꯁꯥꯕꯅꯦ ꯈꯪꯉꯤꯗ ꯑꯩꯁꯨ ꯀꯃꯥꯏꯅ ꯅꯣꯏꯗ ꯊꯣꯏꯁꯅꯥ ꯍꯣꯏ ꯑꯗꯨꯝ ꯂꯥꯛꯄꯗꯣ ꯑꯩ ꯐꯣꯟ ꯄꯥꯏꯌꯦ ꯅꯣꯏꯅ ꯋꯥꯔꯤ ꯁꯥꯔꯤꯗꯣ ꯑꯩ ꯂꯣꯏ ꯇꯥꯏꯌꯦ ꯂꯩꯁꯤ ꯏꯀꯥꯏꯗꯨꯅ ꯁꯨꯝ ꯅꯣꯟꯊꯈꯤꯕꯗꯒꯤ ꯋꯥꯁꯨ ꯉꯥꯡꯈꯤꯗ꯭ꯔꯦ ꯏꯀꯥꯏꯔꯤꯔꯣ ꯏꯀꯥꯏꯅꯣ ꯆꯠꯂꯁꯦ ꯃꯝꯁꯤꯜꯂꯛꯑꯦ ꯁꯨꯝ ꯂꯥꯛꯄꯅ ꯂꯝꯍꯥꯡ ꯑꯃꯗ ꯒꯥꯔꯤ ꯈꯥꯝꯈ꯭ꯔꯦ ꯂꯩꯁꯤ ꯄꯥꯈꯠꯅ ꯇꯥꯃꯣꯆꯥ ꯀꯩꯗꯧꯔꯒꯦ ꯊꯦꯡꯉꯦ ꯆꯠꯂꯁꯦ ꯑꯃꯨꯛ ꯈꯥꯝꯃꯗꯤ ꯀꯩꯗꯧꯔꯒꯦ ꯊꯥꯎ ꯌꯥꯎꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯂꯩꯁꯤ ꯄꯦꯔꯤ ꯄꯦꯔꯤ ꯍꯥꯏꯔꯛꯏ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯁꯤꯗꯤ ꯄꯥꯕꯨꯡ ꯍꯣꯏꯅ ꯆꯩꯔꯅꯤꯌꯦ ꯉꯥꯏꯈꯣꯍꯦ ꯅꯪꯁꯨ ꯏꯃꯥꯟꯅꯕꯗ ꯐꯣꯟ ꯑꯝꯇ ꯇꯧꯒꯦ ꯍꯩꯃꯥ ꯐꯣꯟꯁꯤꯁꯨ ꯑꯣꯐ ꯇꯥꯈ꯭ꯔꯦ ꯅꯪꯒꯤꯗꯣ ꯑꯝꯇ ꯄꯤꯔꯣ ꯑꯗꯒꯤ ꯇꯧꯔꯒꯦ ꯂꯩꯁꯤ ꯍꯣꯏ ꯍꯥꯏꯔꯒ ꯕꯦꯛꯇ ꯌꯦꯡꯕꯗ ꯐꯣꯟ ꯌꯥꯎꯔꯝꯗ꯭ꯔꯦ ꯅꯤꯡꯁꯤꯡꯂꯛꯏ ꯉꯁꯥꯏ ꯐꯃꯨꯡꯗ ꯊꯝꯃꯝꯕꯗꯨ ꯑꯗꯨꯗꯒꯤ ꯃꯈꯣꯟ ꯊꯣꯛꯅ ꯀꯞꯄꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯀꯩꯗꯧꯔꯒꯦ ꯐꯣꯟꯗꯨ ꯄꯤꯔꯣ ꯍꯥꯏꯕ ꯑꯕꯦ ꯌꯨꯝꯗ ꯂꯩꯍꯧꯔꯦ ꯐꯔꯦ ꯑꯗꯨꯅ ꯂꯥꯏꯅ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯈꯪꯕꯤꯗꯅ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯂꯩꯁꯤꯗꯤ ꯍꯦꯟꯅ ꯑꯗꯨꯝ ꯀꯞꯄꯛꯏ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤꯀꯣ ꯁꯤꯕꯨ ꯑꯩꯅꯔꯣ ꯑꯩꯅ ꯇꯧꯒꯦꯅ ꯇꯧꯕꯒꯤ ꯇꯥꯏꯞꯇ ꯄꯨꯡꯀꯞꯇ ꯀꯞꯄꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯂꯩꯁꯤ ꯋꯥꯒ ꯉꯥꯡꯗꯦ ꯑꯗꯨꯝ ꯀꯞꯄꯤ ꯄꯨꯡꯗꯨ 6 ꯇꯥꯈ꯭ꯔꯦ ꯅꯣꯡꯁꯨ ꯐꯖꯅ ꯇꯥꯏ ꯂꯩꯁꯤꯗ ꯇꯣꯝꯊꯤꯟꯅ ꯍꯥꯏꯔꯛꯏ ꯑꯕꯦꯝ ꯁꯥꯇꯤꯟꯗꯣ ꯑꯝꯇ ꯄꯤꯔꯣ ꯂꯩꯁꯤꯁꯨ ꯀꯩꯝꯇ ꯈꯨꯝꯗꯅ ꯄꯤꯈꯤ ꯇꯣꯝꯊꯤꯟꯁꯨ ꯊꯣꯛꯈ꯭ꯔꯦ ꯃꯅꯤꯡꯗꯒꯤ ꯊꯥꯎ ꯂꯧꯊꯣꯛꯑꯒ ꯍꯟꯖꯤꯟꯈ꯭ꯔꯦ ꯑꯗꯨ ꯎꯕꯗ ꯂꯩꯁꯤ ꯀꯞꯄꯝꯕꯗꯨ ꯇꯣꯛꯑꯒ ꯁꯥꯎꯅ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯉꯛꯏ ꯇꯣꯝꯊꯤꯟ ꯍꯦꯛ ꯀꯥꯔꯛꯄꯒ ꯂꯩꯁꯤ ꯐꯠ ꯀꯨꯝꯊꯈꯤ ꯇꯣꯝꯊꯤꯟꯅ
ꯑꯕꯦꯝ ꯀꯥꯏꯗꯅꯣ ꯅꯣꯡ ꯂꯣꯏ ꯆꯣꯠꯂꯅꯤꯅꯦ ꯅꯪꯕꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯀꯨꯝꯊꯔꯛꯏ꯫ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯂꯣꯏ ꯆꯣꯠꯂꯦ ꯅꯥꯔꯅꯤ ꯍꯥꯏꯕ ꯁꯦ ꯆꯪꯁꯤꯜꯂꯛꯑꯣ ꯍꯥꯏꯔꯒ ꯂꯩꯁꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯆꯤꯡꯁꯤꯜꯂꯤ꯫ ꯂꯩꯁꯤ ꯁꯥꯎꯔꯒ ꯐꯠ ꯀꯟꯊꯣꯔꯛꯏ꯫ ꯅꯪ ꯆꯠꯂꯣ ꯑꯩ ꯂꯩꯍꯧꯔꯅꯤ꯫ ꯁꯦ ꯁꯥꯎꯅꯣꯕ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅꯤꯡꯕ ꯍꯦꯟꯃꯟꯕꯗꯒꯤ ꯇꯧꯕꯅꯦ꯫ ꯁꯦ ꯅꯨꯡꯗꯥꯡꯁꯤꯗ ꯂꯝꯍꯥꯡꯁꯤꯗ ꯂꯩꯕꯁꯦ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏꯅꯦ ꯒꯥꯔꯤꯗ ꯀꯥꯈꯠꯂꯣꯁꯦ꯫ ꯇꯥꯅꯤꯡꯗꯦ ꯑꯝꯇ ꯅꯪ ꯆꯠꯂꯣ ꯍꯥꯏꯕꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯊꯣꯛꯈꯤ꯫ ꯐꯔꯦ ꯅꯪꯁꯨ ꯆꯣꯠꯂꯕꯅꯤꯅ ꯑꯩꯁꯨ ꯆꯣꯠꯍꯟ ꯇꯥꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯥꯇꯤꯟꯗꯨ ꯒꯥꯔꯤꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯩꯁꯤꯕꯨ ꯇꯨꯡꯗꯒꯤ ꯁꯠ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯂꯩꯁꯤꯁꯨ ꯊꯥꯗꯣꯛꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯂꯩꯁꯤꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯇꯣꯝꯊꯤꯟꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯕꯦꯝ ꯁꯦ ꯆꯠꯂꯁꯦ ꯍꯥꯏꯕꯅꯦ ꯅꯪꯕꯣ ꯂꯝꯍꯥꯡꯅꯦ ꯀꯨꯏꯅ ꯁꯨꯝ ꯂꯩꯊꯔꯗꯤ ꯀꯩꯗꯧꯔꯛꯀꯅꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯁꯦ ꯀꯥꯈꯠꯂꯣ ꯍꯥꯏꯔꯒ ꯒꯥꯔꯤꯒꯤ ꯊꯣꯡ ꯍꯥꯡꯉꯤ꯫ ꯂꯩꯁꯤꯁꯨ ꯑꯗꯨꯝ ꯀꯥꯈꯠꯈ꯭ꯔꯦ꯫ ꯇꯣꯝꯊꯤꯟꯁꯨ ꯀꯥꯈꯠꯂꯦ꯫ ꯉꯥꯏꯍꯥꯛ ꯋꯥ ꯑꯃꯇ ꯉꯥꯡꯅꯗꯦ꯫ ꯇꯣꯝꯊꯤꯟ ꯐꯣꯟ ꯂꯧꯊꯣꯔꯛꯏ ꯑꯗꯨꯒ ꯐꯣꯟ ꯇꯧꯈ꯭ꯔꯦ꯫ ꯑꯃꯔꯖꯤꯠꯅ ꯍꯜꯂꯣ ꯚꯥꯏ ꯂꯥꯛꯑꯕꯣ? ꯂꯥꯛꯑꯦ꯫ ꯅꯣꯏ ꯏꯆꯟꯒꯤ ꯐꯨꯔꯤꯠꯀ ꯐꯤꯒ ꯈꯤꯇ ꯄꯥꯏꯔꯣ ꯑꯃꯁꯦ ꯍꯦꯔꯣꯏꯅꯤ ꯁꯥꯕꯗ ꯂꯣꯏ ꯆꯣꯠꯂꯦ꯫ ꯂꯩꯁꯤ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯉꯤ꯫ ꯇꯣꯝꯊꯤꯟꯅ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯑꯃꯔꯖꯤꯠꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯍꯣ ꯁꯥꯎꯔꯤꯅꯦꯅ ꯅꯣꯡ ꯃꯔꯛꯇꯨꯗ ꯒꯥꯔꯤꯗꯒꯤ ꯀꯨꯝꯈ꯭ꯔꯤꯕ꯫ ꯍꯣꯏ ꯍꯣꯏ ꯊꯝꯃꯣ ꯊꯝꯃꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯊꯝꯈ꯭ꯔꯦ꯫ ꯇꯣꯝꯊꯤꯟꯅ ꯑꯕꯦꯝ ꯁꯤꯅ ꯇꯩꯊꯣꯛꯑꯣ ꯅꯥꯔꯅꯤꯌꯦ ꯅꯪꯕꯣ꯫ ꯂꯩꯁꯤ ꯀꯦꯝ ꯈꯨꯝꯗꯦ꯫ ꯁꯨꯝ ꯂꯥꯛꯄꯅ ꯍꯣꯇꯦꯜ ꯑꯃ ꯌꯧꯔꯦ꯫ ꯑꯅꯤꯗꯨ ꯀꯨꯝꯃꯛꯄꯒ ꯑꯃꯔꯖꯤꯠꯅ ꯁꯦ ꯑꯩ ꯆꯠꯂꯒꯦ ꯂꯩꯍꯧꯔꯣ꯫ ꯇꯣꯝꯊꯤꯟꯅ ꯍꯣꯏ꯫ ꯇꯣꯝꯊꯤꯟ ꯂꯥꯛꯄ ꯎꯕꯗ ꯂꯩꯔꯝꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯂꯦꯞꯈꯠꯂꯤ꯫ ꯂꯩꯁꯤ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯀꯩꯅꯣ ꯍꯅꯨꯕꯁꯦ ꯂꯥꯛꯄꯗ ꯇꯧꯅꯔꯤꯁꯤꯡꯁꯤꯅ? ꯃꯣꯏꯅ ꯂꯩꯒꯗꯕ ꯀꯥꯗꯨ ꯌꯧꯔꯦ꯫ ꯇꯣꯝꯊꯤꯟꯅ ꯑꯕꯦꯝ ꯐꯤꯁꯤ ꯍꯣꯡꯗꯣ ꯅꯠꯇ꯭ꯔꯗꯤ ꯅꯥꯅꯤꯕ꯫ ꯀꯩꯗꯧ ꯍꯣꯡꯗꯣꯏꯕ? ꯍꯣꯡꯉꯣꯏ ꯁꯤꯔꯗꯤ ꯐꯗꯧꯅꯦ꯫ ꯇꯣꯝꯊꯤꯟ ꯁꯥꯎꯔꯒ ꯍꯥꯏꯔꯛꯏ꯫ ꯍꯥꯏ ꯑꯩꯅ ꯅꯪ ꯄꯨꯔꯛꯏꯁꯦ ꯅꯪ ꯍꯥꯟꯅꯕ ꯅꯠꯇꯦ꯫ ꯑꯉꯥꯡꯅꯤꯅꯅꯦ ꯑꯩꯅ ꯀꯩꯝ ꯍꯥꯏꯗꯕꯁꯤꯗ ꯅꯋꯥꯡꯉꯦꯅꯦ ꯅꯃꯥꯏꯗꯣ ꯀꯥꯏꯖꯅꯤ ꯅꯪ ꯌꯥꯝ ꯍꯧꯅꯣ꯫ ꯂꯩꯁꯤ ꯀꯔꯤꯃꯠꯇ ꯍꯥꯏꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯇꯣꯝꯊꯤꯟ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ꯫ ꯍꯣꯡꯉꯔꯣꯏꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯤ ꯀꯅꯥꯗꯅꯣ? ꯑꯩꯅ ꯑꯣꯏꯅ ꯍꯣꯡ꯫ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯂꯩꯁꯤꯅ ꯈꯨꯝꯃꯛꯏ꯫ ꯑꯩ ꯍꯣꯡꯖꯒꯦ ꯅꯪ ꯊꯣꯛꯑꯣ꯫ ꯇꯣꯝꯊꯤꯟ ꯅꯣꯛꯇꯤ ꯅꯣꯛꯅꯤꯡꯉꯤ ꯅꯣꯛꯄ ꯈꯥꯡꯉꯒ ꯁꯥꯎꯖꯤꯟꯅꯔꯒ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯁꯤꯅ ꯑꯩꯕꯨ ꯍꯅꯨꯕꯁꯤꯗ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ? ꯆꯠꯈ꯭ꯔꯕ꯭ꯔꯥ ꯂꯩꯔꯤꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯉꯤ꯫ ꯇꯣꯝꯊꯤꯟ ꯂꯩꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯇꯣꯝꯊꯤꯟꯅ ꯂꯣꯏꯔꯕꯣ? ꯑꯁꯤ ꯍꯥꯏꯔꯒ ꯌꯦꯡꯕꯗ ꯍꯥꯟꯅꯒꯤꯗꯨꯗ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗꯒꯤ ꯑꯩ ꯆꯪꯒꯦ ꯍꯟꯗꯣ꯫ ꯂꯩꯁꯤ ꯄꯥꯈꯠꯅ ꯈꯨꯝꯃꯛꯏ꯫ ꯉꯥꯏꯈꯣ ꯑꯩ ꯍꯥꯏꯔꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯊꯣꯡꯗꯨ ꯁꯠ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯊꯟꯇ ꯈꯜꯂꯤ, ꯑꯩꯗꯤ ꯄꯦꯜꯂꯤꯍꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯑꯁꯤ ꯍꯥꯏꯔꯒ ꯐꯤ ꯍꯣꯡꯈ꯭ꯔꯦ꯫ ꯂꯣꯏꯔꯒ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯏ꯫ ꯇꯣꯝꯊꯤꯟꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯗ꯭ꯔꯦ꯫ ꯁꯣꯝꯗꯅ ꯂꯩꯁꯤ ꯍꯣꯏꯒꯤ ꯌꯨꯝꯗ ꯈꯥꯒꯦꯝꯕꯅ ꯅꯣꯏ ꯑꯁꯨꯛ ꯌꯥꯝ ꯂꯩꯕꯕꯨ ꯀꯩꯝꯇ ꯈꯪꯍꯧꯗ꯭ꯔꯥ ꯍꯥꯏꯕ? ꯑꯉꯥꯡꯗꯣ ꯆꯦꯟ ꯆꯣꯡꯗꯅ ꯇꯧꯔꯝꯃꯗꯤ ꯐꯩ꯫ ꯑꯗꯨ ꯅꯠꯇꯗꯅ ꯃꯇꯝꯅ ꯐꯠꯇ꯭ꯔꯀꯥꯟꯁꯤꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯏꯕꯦꯝꯆꯥꯅ ꯏꯕꯦꯝꯃꯒ ꯑꯩꯒ ꯇꯤꯚꯤ ꯌꯦꯡꯉꯝꯕꯅꯦ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯇꯨꯝ ꯂꯩꯔꯝꯃꯦ꯫ ꯍꯧꯒꯠꯄꯗ ꯇꯤꯚꯤꯁꯨ ꯃꯨꯠꯊꯠꯂꯝꯃꯤ꯫ ꯑꯩꯁꯨ ꯅꯨꯃꯤꯠꯀ ꯇꯥꯔꯛꯄꯗꯨꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯦ꯫ ꯆꯥꯛ ꯊꯣꯡꯉꯤꯉꯩ ꯂꯟꯆꯦꯟꯕꯤ ꯂꯥꯛꯄꯗꯒꯤ ꯃꯥꯅ ꯀꯩꯀꯩꯅꯣ ꯆꯥꯅꯕ ꯈꯔ ꯂꯩꯔꯛꯑꯦꯅ ꯏꯕꯦꯝꯃꯒꯤ ꯄꯤꯕ ꯆꯪꯕꯗ ꯂꯩꯔꯝꯗꯦꯅ ꯀꯣꯏꯊꯤ ꯊꯤꯕꯗ ꯐꯪꯗꯕꯗꯒꯤ ꯄꯥꯕꯨꯡ ꯍꯣꯏꯗ ꯇꯧꯔꯛꯄꯅꯦ꯫ ꯂꯟꯆꯦꯟꯕꯤ ꯃꯅꯝ ꯃꯌꯥꯏꯃꯅꯤ꯫ ꯂꯟꯆꯦꯟꯕꯤꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯍꯪꯕꯗꯁꯨ ꯂꯥꯛꯇꯦ ꯍꯥꯏꯌꯦ꯫ ꯅꯨꯄꯥ ꯀꯣꯏꯕ꯭ꯔꯥ ꯍꯪꯕꯗ ꯑꯃꯗꯤ ꯈꯪꯅꯩ ꯍꯥꯏꯔꯛꯑꯦ꯫ ꯁꯅꯥꯖꯥꯎꯕꯅ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯤꯕꯣ? ꯁꯨꯟꯗꯔꯅ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯉꯥꯡꯅꯦꯅ ꯈꯟꯕ ꯃꯤꯒꯤ ꯃꯤꯠꯇꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ꯫
Sida sum haineraga kai kandoino. Ai ngasaisu chak chadana chatpane lamana loire. Noidi charabani karisu tawrammaroi. Khagembana Chak tu loisinaba tawro. Ai di kona charage. Sanajaubana Chada yaroi. Hidak chadoi mayamsi kamai tawdoino. hainaringai Sanajaubugi phone lai. Sanajaubana Kai wa leire yaima. Sanjitna Pabung do pakat kano hayo. Chengre hayo. Tasengna khanglabo. Mama navina haire. Wadu taraba tungdana aina haire ije. Moina haibada nupado senior khara oi hai. Nupado ahal oibanina haina walakpada angang oirina yaraktaba yai khanbadagi chenbo oiramni khalle. Fare nangsu lao adudi. Hoi tamo chau. asi hairaga phone thamnagre. Nupi anidusu chakhumda changkhre. Chak thiringai leisigi phone da text ama lai. Leisina inama ai chele pabung hoi saudana ba haibiyo. Asi haina tharai. Lanjenbi ngahakta thintadana phone tawi. Adubu upai leite phone off thamkibana hanki. Adudagi number save kamai tawgi yengbada hanuba nungsiba haina tawrami. Lanjenbi mathanta khali. Ngasai hainabado chumtarene. Lanjenbiga ibemjaga mapanda tholakbada sanjisu laame. Phone du ibemjana Sanajaubuda pire. Walandi haide. Sanajaubana Phone je kai tawrage. Lanjenbina itai leisi text tharame amukta yengbiyo. Mayamdu nupi aniduda punna yengi. Sanjitna Asengbra nangna haije. Lanjenbina hek babaga phone tawba matamdadi off thamkibana hankre. Sanajaubana Soidre yaima nangna haibado. Mingse save tawbada hanuba haina save tawrame. Sanjitna Tamo chau kai hareino. Sanajaubana Ma chele pabung hoida saudana bhaibiu sinidana. Khagembana Fare mau ani noisu chak loisinjarura chalo. Sundarna Kaya da ngamiba angang ro yengone. Machin china sibu haireije. Sanajaubana Tomba nangam ka jagan rakhino. Si haireije fatro. Si hairabanina aikoi matha sagidro. Sanajaubana Babu kamai taujeba. Khagembana Gari di hairuni. Masana pamna chatkhrabanina lohong bi batabani. Sanjitna Hoi babu sangnaba tawraje. asi haiduna loina changkhre.